अहानबदा मरुइबा पाउसिंग पिजरे तोंगान रिलीफ कैम्प लांजेनदुना लेरिबसिंगदा मियामना लेप्तना मतेंग पांगबा लेप्ट्री प्राइम मिनिस्टर नरेंद्र मोदी ना मणिपुर कन्ना बहाना होटनगदबनी हाइनो कांग्रेस लुचिंबिना फोंदोक्रे अमदे इम्फाल वेस्ट अमसुंग ईस्ट ngasi pung 5 fauba curfew komthokle Mayam Bukurumjare, ELITETV Pau Midang Tabiri Basingbo Sana Hemam na Taram Nokchere, Hosik Mapungay Pau Miam da Sandok na Pizere. Konong mamang da Labour Government Dance College ta Peace Committee Wangkay na Hangbar Relief Camp ta Class Nursery dage Class 10 Fawbagi Manung da Labour Angang Sing da ngase. Wangkay Assembly Constituency ge MLA Thangzam Arun Kumar na Lairik Yen Thokre. Lairik Yen Thokpa du ka mari lene na Arun Kumar na haikibada yum kay mang ta khiduna lanjelak tu na Laidiba Angang Sing asida Lairik tamba haibasi aduki matik maruoy. Laidiba Angang Sing ase bo hosik oiriba phibam na maram oibana makoi makoigi nungai kadaba school singda sel amata tinghandana tamba yana ba athuba matamda government na sinna ba honari haike government na paikalapagi matungina lakadoriba tier 21 dagidi classing hagungna ba aduga maruina ajuji relief camp da laiba ngang sing sida makoi ge chanaba ma mana tamjariba class tuga mari lainana education department ka khusam narakanda koigi daising asi free of cost ko yentok sabani adugi makha tarakpada amuk hairiba ngang sing asi koigi leijariba anakpada magi convenient oiba jaga singda school singda free of cost su amuk hojiki angang sing asi laik tamhan jagadoribani na haijirubada dal college se director na yabidana angang sing asi ki tongan relief camp gi leiriba jaga sin natana atop jaga room sing tongan ba separate room sing pb na angang sing si like tawagi dong chaw su ko pb re loine na relief camp si da koi tongan ba section dagi mateng kya pam gi ri medical gi site gi so ko mateng pam bi tana ngasi relief camp si da lai diba ana ek thok tana ba koi padana matam ki lakpi dana doctor sing lakpi dana cmo gi makha da doctor sing lakpi dana koi na ing sing jengsin jari ado tongan ba facility mayam hoi hona jari JDU Manipur State Unit ki Vice President Oiriba Social Activist Sanjoy Ahanthemna Mayum Makai Tangoi Tana Mai Thadok Pikraba Kumbi Kendra gi Manung Chana Kuki Kunja Singh Khulona na Leiriba Torbung Bangla dagi Lanjena duna hojik Moirang Sendra Community Hall Relief Camp ta Changzafam Lawduna Leiriba Kunja Singh gi Manakta Chatuna Kunja Singh gi awabada saruk yaraduna thaknaba isingsu mateng pangkre Mafam aduda leiba Torbung Bangla dagi Thangzing lembi kaubi asa health workers su oibi nupi amana makutta afaba makhal gi khutlai paiduna chingkhong chingya singda koicha chatuna maitei khun singda nongmai kapsinduna terrorist ki oiba thabak kaya leptana chatharakliba se khudakta lephallu amasung magi designated camp singda nongmai sing deposit tawhallu kadar sing lengdana thamu maduda ta manipur da santi hanjilakani haike Hojik kumgi nong lakpa haure lawu singu ba hauba matam oire maramasina hapthengnana awaba nanglaba mai thadok pikraba yumkai amuk hanna leingakna naungna sabiduna tangdu leitaba punsi pibiu amasung torbung bangla waikhurok hairiba naitom khundazaba khungang singasida state force irb commando gi company ama hangdok piduna ngakpi senbiu haike amang makai hazalakadore aduna apoi hojik tangdu laitana leibe yana bagi damakta apoi gi chingkhok chingya da leiba kuki militant singa se athuba matam da takopiu aduga athuba matam da aikoi gi tangta ba leibham adu pibi uduna matik chaba security pibi duna hana gi leibham da handan yana bagi damakta tangdu na ta laitana leina bagi damakta bharat sarkar amadi manipur sarkar na singbiu haidana hamjan
Relief camp ta leidiba miyamga unaba thauram aduda sanjoi ahan themna hojek Manipur gi oiriba phibam asi athuba matamda tangdo laitaba purakna ba honabada Bharat Sarkarna thamoi sengna Manipur miyam gi thabak tawgadabani Parliament amadi Assembly election da BJP ga suda leidiba kuki underground outfit singa gi marakta kari condition thamna khibage haibasi BJP na Manipur miyam da mayek sengna khangan gadabani Nimit kharani da loishin ba yaba irang asina kuina asum sangthaduna leidiba amasung Prime Minister na Manipur gi irang asiki matangda ngasi fawba wahai ama faw haidriba sigi maram chawna leirabra haibasi Manipur miyam da chamamnaba lehele Free and fair oina miyam na maning tamna miyam gi mihut khanjagadaba mikhalda BJP na kuki su militant singa condition thamnaramba taragade Madu yamna laibak thibani India ki democracy amasung electoral politics po masak thihanba Bharat ki miyam amasung Manipur miyam bu lana lamjing bani haidaba ngamoi haike Numit nifuni helaklaba irang asi athuba matamda loisinnaba Manipur lengakna amasung BJP Manipur na thauna leina miyam gi ihul khangna thabak tawfam thok e haike Siga tu matam da santi porna ba Bharat Sarkar na maru Bharat Sarkar na atu matam da Manipur Sarkar ki praja yam na wari ba se ubiraga atu matam da sinbiu Manipur da ain kaina changsi laiba mitop sing takok pa yanana ba Manipur da atu matam da NRC chana hanbiu atu loina na Burma sung India ki marakta khaba loidriba fencing se atu matam da akang na ba time ba na ki manung loina na ba thapok packet piu masidai sita porous soin ihang hang ga lairabani na Akal kuding makimi yang pomna sangsi laktana ngasi de ko irai pa iram nam se Manipur dana tana Bharat tasu demographically imbalance oiba mito mian mathong lang thang sangsi laktana ko da wa ba chai ken kayam piri Manipur gi hauji koiriba phiba masida Manipur hana kannaba honagadabani haina Congress ki spokesperson Supriya Srinath na phongdokre Manipur gi fibam nongmanongmagi sokchilakli hojek fawbada irang asi thokpa nimit nifuni henkre mioi chamaga supna ahum sikre mioi lising humfu amana lanjenari masida Prime Minister na akanba Bharat haidana lauduna leire haina maral siri Infal East amasung West ki oina ngasi curfew ayuk pung mga dagi numidang warang pung mga fawba curfew komthokli adumagpo kangpokpi ki oina nungthil pung ahum fawba komthokki curfew komthokli ngai manungda kaithel amadi dukan sing hangnaki miyamna chana thaknaba amade atai nongmagi changraba yadraba polam sing curfew komthokli ngai manungda leisinaki lambida mahausagum gari chenki paugi marathana ten break amalomingase Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle khong hamba nungai tabasu numit manga nigi manungda fahanba ngamle piles haibadi nungsang na basu chama da chama fahanba ngamle cholesterol wangba numit kunida normal oina lehenba ngamle BP wangbasu tha amagi manungda normal da lehenba ngamle umnamak natural oiba anoba hidak makal singna laying jabani haksang da sokadaba side effect amata leite makhatana hidak chabagi mathausu tararoi Akopa moral gidamak nga si maglengsin bidao Diabetes Hospital, Jennings Road near Punjab National Bank, Porompat. Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tawba Indian Nursing Council amadi Pharmacy Council of India na recognize tawraba college asida chaliba academic session asigi akagnaba sitmasing gi admission hauzare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT, hairiba coursing asigi scholarship ki kudong saba su pangbigani amadi meritorious students singi oiba tongan ba kudong saba mayam amalegani akopa morog dama 9856575163 college address pangai opposite MPTC da lengbirak tuna ngasimak kudong saba si lowiu
40 years of trusted diagnostic service, Babina Diagnostics. Admission open, R&T Institute and Aviation Academy के लाकतोरिबा session 2023-24 के admission हौजरे Institute asi Ministry of Corporate Affairs Government of India na well recognized तौरबा amati 5-year service complete ओइरबा Manipur da amata ngairaba Air Hostess Training Institute amani class 12 pass तौरबा mahairoi singna tungi afaba career amati aviation industry da changningba singna ming chanbiba yaragani male and female punna apply tauba yaraba 10 to 15 years flying experience lairaba trainer singna train tauriba 100 plus students placement pikraba institute asida tongan ba course singi khudong chaba lecture course sing atudi international air hostess training airport operation staff training ground handling loina na soft skill career counseling interview skill spoken english and hindi grooming guest lecturer session resume making mock interview service classes first aid interview preparation zumba class swimming class amati airport visits institute asiki staff single loinana placement assistance ki damag infal amati atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amati online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudong chaba du mapung fana pina bagi damak specialized oiraba team kaya semduna angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oirakna ba hona duna ngasi fawbala Career Solution amagi chap chana guidance thi ba haibasi arriba dinate adubu iborgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi paidagi chanaba sinfamadu mai pakna chatnanaba same sagani aikhoigi mamal yamlaba naha singbu tungge chuwa lambel amada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Admission open Central Academy Khabam Sumraithong Manipur laiba CBS da affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Manipur ki kumsi sahigi class 9 gi akaknaba sit khara amasung class 11 science arts ani asigi mingjanba hojare school asi yamna mayon chumna fagalakliba national thaki award kaya puthokliba makal makha kaya gi state and national level competition da gold medalist amadi prize winner puthokliba school ni leibaki awabada saruk yaba oina class 9 gi di admission fee amasung tuition fee lodana lemna mingjanjagani class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi mathak phangba angang singi damak admission tuition fee lodabatan natana textbook su lemna pizagani smart class ka loinana angang singna lairik pagadaba matamda tuition chatpagi hainabi thadok hananaba strict oina class tawgani khangdriba fawba takpigani leibaki irangi awaba nangliba singidi aikhoina ngamjaba thakta mateng pangjagani class 11 gi admission fee lupalising manga loinana prospectus lupachani punna lupalising manga chani khaktani akopamorol gi damak school gi office ta tanabiu Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna first division da pass toba Royal Academy of Science Wangkhayamadi Kongbagi class 11 Science 2023-24 da tamnaba admission process hauzare ahan by admission toba satra chamada textbook lemna phanghangani loinana admission fees lupa lishing taruk oigani bus amasung van service na chingbaga loinana hostel facility su leigani akupa marol gidamag Royal Academy of Science ki Wangkhay office da lakpiu break ki matungda mayam butaram nokchari makhataba paw sing mu pisare thangmai banda laiba Nirmal Foundation asinduna ngase Jenims ki blood bank da nyoi kun henbana thokliba thodog asida soklaba miyam singi damak thawai kanna ba honna ba oina nongmagi oiba idan tobagi camp ama pang thokre Nirmal Foundation ki member Puspalata Nongthombam na phongdorakpada hojik thokliba kanglup ani gi irang asina sokhalaba miyam gi thawai kanna ba honna bada mateng khajiktang oirabasu haiduna staff amadi wakhal manaba pukhaudagi naha singa punna khutsamnaduna chathabani haina mahakna makhata ke
staff safety home for boys and safety place for boys and ama leise adugi institute to staff singa bai leina koi pukhau dagi naha sing koi ga wakhan manaba angang sing ama punjala koi asi kem si pamtok jabani ji irang si ga mai leina na hai tare ko koi na tawba ngamba koi gi side tagi koi simadi mayam gi thawai kan na bai damakta koi na mateng kitang tawba ngamgadra hai na koi si kem si pamtok jabani Amaromda Jenims Blood Center ki in charge Dr. Konsam Surjit na phongdorakpada Nirmal Foundation na laukat liba khongthang si afaba khongthang ni state ki oina I darkar oiba singi yamna achoba mateng oiragani chai taranipan dagi humfu manga da leiba myoi singna EPBI adubo inkhalakpa masa mau sengba singna pibana hena fai haina makata ki ising asina hojiki akhoi gi state ki oina I darkar leiba asugumba mayam si mengkat pada achobu mateng oigani haibasima aina thajai mai tawdana akhoi inkhal iba masama u sengba masama u phaba naha singna maru oina haijaba tare tawbagi budi jai train bande no manga bauji EP badi yai adubo naha na khare hena masaji sengmani na sumai tawdana akhoi Nirmal Foundation gi ngasi lengbari liba volunteer sumaina mayam lakpidana matam matam gi akhoi blood center siga akhoi program sinminaraga nungti gi chu tawba yadabani na akhoi regular basis da sumaina kem asi silagadi state sigi E gi darkar le simen kapada chawba mateng pangani haina in thajai DM College of Teacher Education Imphal na chai khudingi pangthok tuna lakpa annual community contact and extension program gi oina chaliba chai sigi oina hojek thok liba irang na maram oiraga inclusive oiba mawangda chayol ama chupna tha sigi tang tarani thoidigi tarataruk fawba chathakre Yaibilen Children Home, Kaibi Sanapat, Jenims Relief Committee, RIMS Relief Unit Team, Praza Higher Secondary School, Relief Center Lamsang, Committee for Peace and Social Harmony, Kakchung Higher Secondary School, Amadi Peace and Relief Camp, Wabagai Higher Secondary School, Wabagaida, Changzafam Lautuna Lairiba Relief Camp Singda, Lairibana, Sizinabada, Tangai Fadana Nong Magi Changraba, Yadraba Potlam Sing, Mateng Pangkre. Oza Singna community level da laubadaba thaudang amadi miyam gi damak karigumba khara taunabagi wakhalonda yumpham oiraga program assistant bani haina program coordinator KH Dinesh Singh associate professor na haiki college asege trainees teaching non teaching staff singna pullaga laibak asida santi puraknaba isorda su thauni ki Manipur ki tongan ba Roizing Loya Singda Hojik Lanchen Raktuna Mafam Kayada Relief Camp Hangtuna Ladiba Singda UNESCO Manipurna We the Meitei Hozai District Assam ki Tengbang Galoinina Raincoat Torchlight Hidak Langthak Amadi Chanaba Potlam Sing Mateng Pangkre Ngasi Kakching District ki Sugnu Amadi Bisnupur District ki Tangzengda Yenthoki Makata nasu tongan ba mafamda Yenthoki gani haina UNESCO ki President Soyam Chaubana Fongdorakli Zaraiba Posesing asi we Maitei Hozai Habaduna Mateng Pangirakpa Aduga UNESCO ga Kusanaraga Mafam Sida Ngasi di Megi Humdagi Hogna Lan pada Maitei Prajasing Naktuna Laiba Awavatar by Simino Moromopani the Mata Mateng Pambalak Sevani Makatana we Maitei Hozaina Makatana Su Mateng Pangine Haina Akoitaki Madugi the Makataga Kongse Manipur da thokliba tangdu laita da phibam amada lakpa sina aikoi khudingma kham thengna awaba phibam amada lakle asigumba tangdu laita da ba awaba se kokna ba nakal anib angna khut thaba hanba tanaba ki mahutta khut thaba lepa hanba tanabiro nakal animaki leiriba intellectual singna su aigi naha singda khut thaba lepiro haina laikrum Lal Khamnarasi haina Professor Dr. GS Moirangthem Director CEO Senior Consultant Karkinox Manipur Cancer Institute and Research Center Jenims Campus Porompat Infalna khud thokna riba kanglup aning makipuk ning silakli Karkinox Manipur Cancer Institute and Research Center Jenims Campus Porompat Infalna Viswanath Cancer Care Foundation ga khud samnadana Kakching da laiba Grace Cottage Academy Kakching da pangthokpa free mega health camp amasung cancer gi laina narakpa yabra haina khangdokna baki camp ta Mataki wafamasi Dr. GS Moirangthemna Fongdokhibani Manipur gi tongan ba mafamdagi lanjelaptuna Kakching gi Grace Cottage Academy Kakching amasung Victory High School anida hangliba relief camp singda leiriba singbu layeng chathaba aduga mari lenena Dr. GS Moirangthemna makataraduna hai khut thaba haururadi khut halakpa haibasi masana tabani
Laingak khaktada insinbagi mahuta aikhoi khut thaba hauba hanba tanabagi mahuta khut thaba lepa hanba oina tanabiyo. Khut thaba hanba tanaduna leirabadi lan asi lepa nairaroi. Lan asi leptrabadi nongma nongmagi asum awafamda taraklagani haina fongdoraki. Mahakna makha tana fongdorakpada Dr. Aikhoida Kanglupki khenaba kariso leite meiteigi oisanu kukigi oisanu asokpa ama pukhalakpa matamda Dr. amagi chap chaba thodang lauduna laklibani ngasi pangthokliba ke masisu mai thadoktuna thugai phigituna lanjenaraklaba kaya asina lanjenaraktuna relief camp ta leiriba singi hakchang fana thambaga loinena makoibu cancer laina narakpa yabagi khudong thiba leibra haibado khangdokpa amasung madu yauram lagana makhataba layeng trathanaba thabak laukhatnabagi damak pangthokpa kemni kemasida Dr. Tara yauna paramedical staff singa loinena hidak langthak kaya su puraktuna lemna fanghanli haina so fongdoraki ai maiti ho so ai maiti ni ai haijak ya ba khut ha bele pi ho na aku ki intellectual kambu le jeri aku imar ba mayam chi aura makoi se makoi naharo sing khut ha bele pi ho hai bi ho ai koi so haijak ya ba moi so hai bi ho ba khut ha bele pata na bi ho khut ha ba ta na dre le re ki thuk si roi ya ba irang ji roi ha ba right from now bikup asidi ki khut ha to pi ho ma sai ya apil ni adidi sarkar da karida man fu tawpu mayam tawjar kani ko akoina ai aham badi eje sarjan moina sarjan na khoidadi doctor e khoidadi asini kukini asini nagani asini maitei na asini pangani ha ba khoidadi leite ahing supla khoina operation taroga patient mayam kan khabani ki kayam kan khabani maitei kayam kan masi aroi baina yam ta appeal tawjage please khud thaba de piu khud tharuradi khud halakani khud thaba both side ki khud thaba lepi o haina ubang tam karana khurumjari ELITETV News Channel asigi oina miyamna email gi khuthang da ipau thabirakma matamda email address info@elitv.in da thabiraknaba khanganjari masi dasnatana ELITETV da ipau faunabagi oina phone number 9402890982 da ipau faubiraknaba khanganjari miyamna su ELITETV gi YouTube channel Facebook page Instagram amadi Twitter da so follow tawbinaba khanganjari loisilakpada maroiba pausing mo pisari Tongan ba relief camp ta lanjena duna lairiba singda miyamna leptana mateng pangba leptri Prime Minister Narendra Modi na Manipur kannaba hana honagadabani haina Congress luchingbi na haikre Amadi Imphal West amasung East ngasi pung mga fauba curfew komthokli Hojik fawbagi oina ELITETV na sandokchaba Manipuri pau matang sa loisinjare mideng tabiriba singbo amukahana kurumjari